India lengana lauriba role asigi mayokta yaningdaba phongdoktuna miyamgi oiba khongsat ama January 30 mathoida satlagani miyamna sintha lepiduna saruk yabiyu kokomi India lengana sin koki narco terrorist sizinaraga yelawmi phurup singda awaba saithing piribasi khudakta lepkadabani loinana India lengana lauriba role asigi mayokta yaningdaba phongdoktuna miyamgi oiba khongsat ama lakliba January 30 mathoida satlagani haina Coordinating Committee on Manipur Integrity Kokomi gi Maikaidi gi thamlakli India lenga ki khujul thorang ki mayukta satkadoriba khongsat asi January 30 mathui gi ayuk ki pung 10 mathui da thangmaiban thau ground gi satkani loidana khoma lampak miyam gi pandungpam oigani numit asida lamdam asida lairiba miyamna sintha lepiduna puna saruk yabiyu haina Kokomi gi convener YK Diren apel torakli ngasi lamphel leiba Kokomi office ta pangthokliba pawgi mifam aduda wapamasi phongdokladuna YK Diren makhatana pawmi singda hai sen koki narco terrorism bu India lengangna minamba suspension of operation su tawnaduna lamdam asigi ingna sikna leiramba yellow mi miyamda aki akhang piba yaikhai thingai ba tatana nanghan batanatana irang thuonana basinduna lakli makna hai english ngani ga kun go homdoi gi me ahum digi haurakhiba laladu haurakringai gi mamangda lamdam asida yellow mi kanglu phur khudingma tangdu leitana ingna sikna leirami adubu conflict asina maram oiraga kangkhong saibi gi phiom da leiri masida India lengana lal asibu lusinana bu hona bigi mahutta sin koki narco terrorist sing bu sijinaraga lamdam asibu thugaina ba hona batanatana landarakli India lenga ki khujin thorang amadi policy na kanglup furup masiel gi marakta nungsina dana begi masa amo heli athuba matam India lenga na sanari ba thawong singasi lephan ba masangi masi gi damak apun begi oiba kholaw ma lawmina ba tangai phadi miyam na amat oina thengnamina ba matam oiri hari mana makhata na phongdokhi bada sin koki narco terrorist sing muthana ba India lenga ki mathakta khongjanga masangsin ba mathau tarakpana miyam gi khongsit asi satkadori bani India lenga ki policy asi gi mayokta amadi India lenga na lauriba role asi khudakta lepu haiba miyam gi kholaw ga loinana satkadori ba khongsit asida lamdam asida lairiba miyam kanglup furup khaidana miyam khudimangna sintha lepi duna sarugya bi yuhaina su apel toki loinana tangdu leita bu khunayama ohenana bu hotnasi haiba waphamsu phongdoki Nauna khalaba BJP gi National President Nitin Nabin ngasi official oina thaupu gi thabak sinakri Bharatiya Janata Party BJP National President haunabi matung in election tawduna mirep ama phawba lamba yaudana ngarang kakhibaga loinana Nitin Nabin asi thaupu gi thoram pangtokpaga loinana official oina thabak paibi ayaba Prime Minister Narendra Modi na kusinakri ngasi New Delhi da leiba party SG head office ta India gi Prime Minister Narendra Modi Union Minister sing State Minister sing state singi BJP gi President sing office bearer sing punamak saruk yaduna Nitin Nabin bu taram okwi thoram ama pangthoki thoram aduda Narendra Modi na Nitin Nabin bu BJP National President ama oibigi ayabadu miyamna lakthoki loinana makpu President ama oibigi thabak thoram punamak punabigi ayabadu kusinaki Nitin Nabin BJP National President oirakpa asida Prime Minister Narendra Modi na nungaiba phongdokpaga loinana wafam kya thamladuna hai maki leibaki damak kathokpa amadi miyamgi damak thaugai kya pangthorakhiba asina maram oirakpada ngasi party asigi sauraba phamasi phanglibani magna president oirakpa asigi makha tarakpada party asi India da hena matik magul leiba hena mapangal kanba party ma oirakpa ngamlagani haina singthaki ngasi India da party asi khwaidigi sauba party ma oibadana tana malemgi thakta asauba political party ma oiraklabani leiba asi malemgi leibak miyamna ikai khumnaba du utuna awangba thakta pukhatpa ngamlakliba asi party asigi ahalaman singna ka thorakhiba miyoiba samaj ki damakta yephana bu honarakhiba kya dugi mahini party asigi satnabi matungina national president mikhalasi state singi loiraba matungna pangthui hariba mikhal asigi damakta mikhal gi nomination tawba matamda ayet pa yauduna Nitin Nabin khaktamak nomination file tawkhibani mak nomination file tawraba matungda ma ki mayokta mirep amata laktre haina lawbaga loinana makpu mikhal asida mai pakle haina ngarang official oina lakthokibani Kanglaipak Kaidawnungda India gi saruk ama oirakhidi pripak Iramdam Kanglaipak sahi lising ani henbigi ningtamba puwari leizaduna kanagi su mikha polaktaba isana iromdom lepsaduna maning makatam na palakpa leiba amoirakhi haibisi puwari gi haukiba thawdok singna takli haina aina thingraba Manipur gi lalhaulup ama oiriba People's Revolutionary Party of Kanglaipak Pripaki SARS the Affairs Publicity and Propaganda gi thawpuriba
Laibak ngak peluangna press thadorakpa chirol amana haidi chirol asinai saikra British ki protectorate state oina lairurabasu kumsing English ngamaga samapan ga nifu ga taret ki August taraga marida India digi nong mahana ningtama laiba amagi thakta amuk hanjilaki bakang laipakna kaidonungda India gi saruk am oirakidi kumsing English ngamaga samapan ga nifu ga mapan gi September kunga mathoida iramdam kang laipak ki madamdu gi ningthau buda chandrabu Shillong da kauraga namduna masagi khuyek pihanduna India gi khubam nungda paisilaba matung hanthaba thak thamduna matam sangna part C state amasum matungda union territory oina occupation tawduna thamlaga chief commissioner amana lenga halaba matung kumsing English ngamaga samapan ko humdraga ni thugi January kunga mathoida India gi state am oina amuk lauksin kibani maram aduna kumsing English ngamaga samapan ko humdraga ni thuidigi ngasi fawba state lenga na leptana pangthok tuna lakliba kanglai pakna statehood phangkhibagi ningsing thoram asi kanglai sa singi mafamdari ningtamba malhanba asobu namthak langni iraisa singna namthak lang asigi mayok laibiu thoram asi saruk yapam thokti haina pripakna kanglai miyamda nongluksari serol asin hai British na thamlamba loi lenga ki liklamsat siana thagonari ba India gumba loi lenga na namphu hapu maning tamba apik pa laibak singbu lokshilaga loilamgi khupam nungda thamlaba matung mikha pol level laibak singdugi miyamgi phangpham thokpa hak sing phangandana namsinduna thamli masigi mayek laraba khudamdi maning makha thamna Asiatic sovereign state oina lairamba khanglai pakpu namduna India gi phiba nungna tinsin khraba matungda laibak sigi langlaba puwari thak adu ikai khumnaduna kanglai sa singna pifam thokpa mafam pibigi mahutta kanglai puwari gi nat khunai amasum laisemlon gi thak adu pumut muthatnaba leptuna honarakliba asini mathang German road Tiger road tawkhairamli German road cookie singi lifeline ni hairibasi yabangamloi ZUF Maikai kyadigi cookie singna Ccpur amari kangpokpi tabi yaba lambi German amasum Tiger road semegi matangda yaningdaba phungtoknarakliba sigi sairakta ngarang hairiba lambi asigi mafam khrada masakhangdaba miyoisingna lambi chatpa yadaba makhai tawkhaiduna thamlamna heri amaramda Zirang in Puinaga miyamgi historical traditional amasum customary rights sing thawoidana cookie singna makhoigi lifeline singni haina ain kaina semliba German road amasum Tiger road asi kaidongai dusu yabangamloi haina lalholup Zirang United Front ZUF na thadorakpa chirolamana phungdorakli front asigi Ministry of Information and Publicity na thadorakpa chirolamana hai cookie singna lon yadaba mongda nauna semgaliba German road amasum Tiger road asi Zirang in Puinaga community na masakhangdi cookie singna semgalakliba lambi asida Zirang miyam nunglangba pukli maramni cookie singna pak sana ain kai pa thabak sing maru oina drug trafficking tawba arm smuggling tawba amadi masakhangdaba immigrant sing lanthok lansin tawhanba sina maram oiraga lamdam asigi yelhaumi phurup singi lam security amasum tangdu laitana leibida yamna sauna akaiba piri cookie singna satharakliba thawong sing asi central amasum state security forces singna misang mikhai naidana tawpham thokpa duty sing tawduna ain yadaba mong cookie underground sing yauna lambi sing asigi paring na khundari naga phurup sing aki ekhang pokhanba amadi lan thumang takhan khibagi thawdok sing adugidama sap action lawgadabani lup asina makhatana akanbo warning amagaloinana kanagumba miyoi singna Zirang inpuigi territory da ain kaina popi pambi thariba madi thabara senaba singi mathakta akanbo action lokhatlagani hainasu phongdorakli cookie singna Rajasthan ki sanaroi sing lut tawkhibagi thawdok yamna haksina lawi Ashok Gehlot Imphal ki Khumalampakta handakta pangthokiba humfuga mapan suba National School Games Championship 2025-26 yawba lakpa Rajasthan dagi sanaroi singdagi tha asigi taraga humdagi ahing nongyaida Imphal Dimapur lambigi mapam amada cookie khulai paiba militant singna gun point lut tawkhibagi thawdok Rajasthan ki hanagi Chief Minister Ashok Gehlotna thawdo yamna kiningai oiba madi tamthiba thawong hena phungdorakli thawdo asiga mari leinana Manipur sanaba yawba lakhiba sanaroi singi imung manungna Rajasthan ki education minister da ayiba sirol pisinduna thawdo du senari bamiyoi sing sab action lokhana ba haijakre Ashok Gehlotna makha taradun hai thawdo du ki matangna Rajasthan government amasum sport department na karamba makhal gi akan action lokhat pa lekhrabagi thawdo du taraina lawroidabani maramasina thawdo du ki matangna state ani ki authority sing tanaduna sapsana thikat kadabani
Magna Makata Dunhai, Housing India Pumana Kangle, Housing Manipur Yoiba Pimamasi, Yamna Lui, Masiki Matak Manipurasi, PR Tamduna Sahi Ani Hena Tokli Irangasi, Nam Tanabohonaribani, Sera Ashida, Karam Tauna, Rajasthan Government, Sanaroi Sing, State Ashida Akanava Security Sing Yaudana, Tarai Thari Banohanasu, Magna Maral Siki. Taudo Osika Mari Lane, Rajasthan team, course Oikiba. Sohol Ram Puntura Sanaroi Sing the Lutauba Matamna Cookie militants Singaduna, Pu Save Taubalakiti, Adobo Sanaroi Sing now Riba Mahiroi Sing Ak to Ibana, Masada Pakatpama Akiba Paubi Taudo Teleki, Taudo Aduga Mari Landana, Directorate of Youth Affairs and Sport Key Director Dr. M. Beto Singhana, official in order of talk to Taudo Adobu Tiganabigama, Shanapati Amasum Kangpopi District ESP Singda, Aiba Sirol Pidano Khan Creati. India government Kunai Sipu Mutana Bohona Batong Kudak the Lepkadavani, Irangi Sating Pangliba Manipur special package Pigadavani, Sanzoi. India government Lamda Masi the divide and rule policy Kasataduna Kunai Sipu Mutana Bohona Ribatong Kudak the Lepkadavani, Kangluki Irangi Sating Panglibi State special package Pigadavani Hain Amuko Gi President Sanzoi Shok Habam the Fondokri. Nasi Amuko Poire Marol Kohor MSF Amasum. Amwabagi upon Kambu Amana Irang Mayuk Navidi, Matam relief came the Lairaga, now Namayum the Hanjilakpada, Ngaiva, Impal East Key, Laitan Pokwi Maka Lakaidigi, Kunja Singda, Kampol Sana Taknaba Polamamus Angang Singi Lyric Singin Tokpigi Taramga Mari Lena, Amukogi, President Sanjoi Sharakavamna, Wapamasi Fondo Laduna, Makatan Haikivada. Sahi Om Suraklaba Kangluk Irang Shin, Lamda Masiki Miam Kamting Awaba Mayunari, Mioika Lanjanadun Awaba Kangli, Maramaduna, India Government, Manipur Henba, special package Pigadavani, IDP Mahiru Sing Education of some health care Mari Lanana, Akanava package Pigadavani, Irang Shin Maram Weraga Mioika, Makoi Mokoina, Pairamba Shinpam Gya, Hongokuna Atopa, Shanda Lambika Satanari, Waraba Miam Shikidamagiang Laga, Bangtagi Low Riba, Loni Singi Lon Kokadabanemasu. Sahi Tara tax Lauridabani. Saint Milon gi Pibam Pakatanaba industry amasum agriculture ahen Maming Tamduna Tabak Pahekadabani. India government is there could same Gueva, problem cat to Olivasi Kudak the Lepkadabani. India government gi Makedi Kulai Pabamio Kasam got to now proxy war Sataribas Kudak the Tokadabani. Lamda Masida Satariba to owning the Bataudo Kiasida, India government gi sound could yawi havesi, Mamang Sahi English Singaniga Kunga Mangagi, December Taraga Truk Amasum, Sahi Esigizana Wari Mangada, Bomb Pokayan Kibiki Taudok Singaduna, Mayek Sing Kangla Maktani. India government Lamda Masida Laminari Basingi Marak, Zati, Kanglup Kaidok Tuna, Irang Sakat Pamasum Equi Masil Gimerakta, Yang Tina Bapoanduna. Kangkong Saiba Pibam Amalakana Navohona Loinana, Kunai Sibu, Mutana Bohona Bigi Tong, Amuko Amusumasiga Satminariba, Lupsina, Kaidong Waidesu, Yang Dunalai. India government gi Asiguma Tong Singers Kudak the Lepkadavani, Matamatam Gurina Mapaniki Pirakpa, Saipu Sing Puna Tang Naminabasangi. English Magasama Panga Nifuka Pandegi Honanga Sipau, India government, Lamda Masida, Black Lokia, Tamzinduna, Miot Minay, Mipa Mipungi Tonga, left in a Satari. Adobo Nakal Namadana free hand Tavigi Fum Lady. India government Satariba Asigumba colonial policy singasi UN Sukaidong the Ayaba period. Lamda Masida terrorist Tawong Sing Satariba the India government Manipurate Lamda Masiki Miam the English Signa Amari Santi when the labor Pambakang Bushini Asiguma India government gi Asan Mirai Naiba Tawong Singasi Kudak the Lepatavani Asiguma Tawong Singasi Kaidong the Sumai Pakloaki. Ccpur Tainaba Mizoram gi Shership district swine fever da Lamokya Siri. Ccpur Mizoram gi Shership district African swine fever ASF Sandorakpana Maramoraga Lamgi Okya like Kidreamasum laboratory test virus asi positive Webigi Taudokya Tegnari Haina officials in the Fondokre. Pausnai district Asigi Tantalang Kungangi Manakta Lebu Umangi Mapam Kradalam Ok Kulom Shidun Lermatenaki. Madu over the Meke Songi Miam State Animal Husbandry and Veterinary Department of Paupiki. Lamok Singadudigi Laukiba bone marrow sample Singadu ASA positive Wiki. Masigi result is Janawari Taragatuk the Pamangam Kibani Haina officials in the Fontokli. Destigadugi Mio Sing a high Kiba the Hokiba say English Singanika Kungamangagi December Hanba say all the gi. Tantalang Lamda Masida Lam Oxing Lake the Big Taugo U Pangakibanari. Officials in the Fungopigi Matungina, Mezoram the Kumza English Singaniga Kungamatoi Ahanboina, ASF positive over Tangna with the gi,
state asigi tuan mafamsingda lam oksing laikhidabagi thawdok makha tana thokli asiguma thawdok asi English ngani ka kungani thoigi July digi Myanmar border ki manakta leiba Champai district ki umangda lam oksing sibu uba phangkibani kumza English ngani ka kungamari gi September su Myanmar border manakta leiba Longlai district ki Pongtalang South Khungang ki manakta lam oksing sina phangki masigi mathakta hawkiba sahi gi September su Assam ko naknaba Kolasib district ki Saipum Khungang ki manakta lam okra siba thengna ki hari Mizoram da ahan boina ASF asi kumza English ngani ka kunga mathoi gi me kunga mathoi da Bangladesh border ga nakpa Lungloi district ki Lungsen Khungang da phangki matam duri gi hauna nabet asina state asi gi ok siba gi sang khwai digi yamli official sina phungdo ki gi matungina matam asi phawbat ASF na maram oiduna punna ok lising humdra ga ni thu hena sikre aduga atop ok lising yang khai ko humdoi romdi lam ok sing digi sandurak tu sian ki loidana ok loiba farmer sing gi lakadaba asoba senpam amasu mangan ki IDP sing da masi oiba chinjak pizza di haibi gi wakat thigat ki ba report thagal angnaba khankri Manipur ki relief camp sing da lairiba miyam da masi oiba chinjak pizza di haibi gi matang na thigana ba CM ki ba committee na thani gi manung da mapung phaba report ama pikhala kadabani haina Supreme Court khankri Chief Justice Surya Khan, Justice Dipankar Datta amasung Justice Zaimalia bench na haiki Anthony Naula kauba miwema na pukhalakpa wakat adugi matang na hanigi High Court ki Chief Justice oiramba Justice Gita Mittal na lusing bami uhum na saba committee na kup na yingsilaba matungda thani gi manungda mapung phab report ama pikhalakadabani Manipur ki Ccpur da hangba relief camp sing da lairiba internally displaced person IDP sing da masi oiba chinjak pizza di haibi gi matangda High Court of Manipur da public interest litigation PIL ama file torki Kona wakat adu laukidraba matungna Supreme Court ta PIL ama file torkibani High Court na hiramasiga mari lainana mapung phana thigat hanabagi dama member ahum na saba committee ama semkiba maramna case asigi makhata ba hearing sa thagidi PIL asibu file torkiba dawlak na haikibada tuan ba relief camp sing satuna yengsilubada chinjak hidak langthak amasu atai tangai phadana sangdaba yadaba polam singi awat pakya laina mathingna ki Respondent ki makai da lab kiba Additional Solicitor General Aishwarya Singha Bati naiki member ahum na saba committee na pikhalakpa report yumpham oiraga lenga na mathau taba thabak thoram sing soidana lokhat phamthui petitioner ki makai da lab kiba ukil na case asi tarai na lokham thokti haina palladuna ki Tungan ba relief camp sing da lairiba miyoi singi punsi mahinga mari lainaba maramna wapamasi thauksada ba sumdi petitioner ki makai digi deputy commissioner Ccpur ayiba sirol pisin gi baga loinana relief camp da lairiba miyoi singi mathau taba thabak sing tengbang pibi na bai saki hauzik phawbu hiramasi gi matang na sem ki ba committee gi report phangda baga loinana relief camp da lairiba IDP singi matang na matik sawa thawang lokhat pidri hainasu mangna phongdoki Sai humdraga mga surabi nupi ama masagi mayum da siduna lairami nupi adugi maming oinam Thoibi kawi singjami oinam thingel dagi nahiri singjamai police amadi forensic team na mafam adura satuna kupna thijil maki mangak lian bagi aduga Makhutsu athawa posakna yan bagi dakpham lairami hari akupa pau myampuna makhata na ngaminasi